ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯪꯉꯦ ꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯨꯅꯤꯜ ꯈꯨꯃꯟꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯪꯉꯦ ꯂꯩ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯆꯣꯅ ꯇꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯃꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ, "ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯍꯧꯒꯗꯧꯔꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯅꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯈꯤꯗ꯭ꯔꯤꯕꯅꯣ, ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯤꯕꯅꯣ, ꯃꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗු ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯃꯪꯗ ꯇꯠꯇꯅ ꯂꯥꯛꯂꯤꯕ ꯏꯕꯦꯝꯃ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯈ꯭ꯔꯕ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯕ ꯍꯥꯏꯕꯗꯤ ꯈꯪꯅꯖꯕ ꯇꯤꯟꯅꯖꯕ ꯏꯕꯨꯡꯉꯣ ꯕꯨꯕꯣꯜꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗꯅ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ, ꯀꯔꯤ ꯍꯥꯏꯔꯝꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯁꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤꯗꯤ ꯆꯣꯅ ꯇꯤꯜꯂꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯪꯍꯥꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯂꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯆꯤꯡꯂꯦꯝꯕꯤ, ꯄꯥꯕꯨꯡ, ꯅꯪꯅ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯈꯤꯗꯕꯅꯣ, ꯑꯗꯨꯒ ꯅꯉꯣꯟꯗꯅ ꯀꯔꯤ ꯍꯥꯏꯔꯝꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯂꯤꯌꯨ꯫ ꯏꯪꯉꯦ ꯂꯩ ꯍꯥꯏꯔꯤꯕ ꯅꯃꯥꯟꯅꯕꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄꯅꯣ? ꯃꯍꯥꯛꯀ ꯅꯪꯒꯁꯤ ꯀꯔꯝꯅ ꯂꯣꯏꯅꯈꯤꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯕ ꯏꯪꯉꯦꯂꯩ ꯑꯃꯗꯤ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯏꯪꯉꯦꯂꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯛꯇ ꯃꯆꯧꯗ ꯋꯥꯠꯇꯕ ꯏꯪꯅ ꯐꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯇ ꯅꯠꯇꯅ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯅ ꯑꯗꯨꯃꯛ ꯇꯝꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯪꯉꯦꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯍꯥꯛꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯤ ꯈꯜ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯣ ꯇꯠꯇꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕꯁꯨ ꯃꯍꯥꯛꯅ ꯄꯥꯎꯇꯥꯛ ꯄꯤꯔꯨꯕꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯪꯉꯦꯂꯩ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖ ꯀꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃ ꯏꯐꯤꯡ ꯐꯤꯡꯅ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯗꯨ ꯏꯪꯉꯦꯂꯩꯅ ꯎꯕꯗꯒꯤ ꯏꯪꯉꯦꯂꯩꯅ, "ꯅꯍꯥꯛ ꯆꯠꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ, ꯉꯁꯤꯁꯦ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯅ
ꯍꯧꯖꯤꯛ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯅ ꯍꯦꯟꯅꯕꯨ ꯏꯁꯥꯗ ꯇꯦꯟꯁꯟ ꯂꯩꯔꯤ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯣ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯏꯉꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯂꯦꯝꯕꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯔꯤꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯉꯦꯂꯩꯗ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯥꯒꯤ ꯌꯥꯊꯪ ꯏꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯤ ꯑꯁꯤꯅꯅꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯒ ꯅꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯉꯦꯂꯩꯗ ꯉꯥꯡꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯉꯔꯥꯡ ꯏꯉꯦꯂꯩꯅ ꯒꯥꯔꯤꯗꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯧ, ꯅꯍꯥꯛ ꯉꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯈꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯏꯉꯦꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯨ ꯏꯉꯦꯂꯩ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯃꯥꯅ ꯏꯉꯦꯂꯩꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯏꯉꯦꯂꯩꯕꯨ ꯍꯦꯛ ꯎꯕꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯅꯝꯗꯨꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯕꯦꯝꯃꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯉꯦꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯏꯆꯥꯅꯨꯄꯥꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯥꯏꯊꯔꯛꯄꯗ ꯅꯪꯅ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯈꯤꯗꯅ ꯍꯥꯏ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯗꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯃꯥꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯉꯦꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯋꯥꯈꯜꯗ ꯑꯣꯟꯅꯔꯤ꯫ ꯑꯩꯗꯤ ꯍꯥꯟꯅ ꯃꯥꯁꯦ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯈꯪꯂꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯃꯥꯏꯅ ꯐꯒꯅꯤ? ꯍꯧꯖꯤꯛꯃꯛ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ICUꯗ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯥꯗꯣ ꯋꯥ ꯉꯥꯡꯍꯜꯂꯨ꯫ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯨꯝꯅ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯜꯍꯟꯒꯗꯕꯅꯤ꯫ ꯅꯪ ꯑꯗꯨꯗꯤ ꯉꯝꯗꯦꯅꯦ? ꯑꯗꯨꯗꯤ ꯉꯝꯗꯦꯕ ꯅꯪ? ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯏꯉꯦꯂꯩ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯅꯨꯡꯒꯤ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ, ꯃꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯕꯁꯦ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯉꯦꯂꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯋꯣ ꯑꯄꯥ ꯁꯥꯏ, ꯅꯥꯍꯩꯗꯤ ꯍꯩꯇꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯇꯣꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯐꯍꯟꯅꯕ ꯇꯧ, ꯐꯍꯟꯅꯕ ꯍꯣꯠꯅꯧ꯫ ꯃꯍꯥꯛꯄꯨ ꯁꯣꯛꯍꯟꯕꯗꯤ ꯉꯝꯂꯒ ꯐꯍꯟꯕꯗꯤ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯉꯦꯂꯩꯒꯤ ꯃꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯄꯥꯏꯔꯒ ꯅꯝꯁꯤꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯗꯁꯥ ꯄꯥꯡꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯏꯉꯦꯂꯩꯒꯤ ꯊꯧꯗꯣꯛ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯉꯦꯂꯩꯅ ꯍꯥꯏꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯤꯕꯅꯤ, ꯀꯩꯁꯨ ꯇꯧꯖꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯀꯠ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯉꯦꯂꯩꯁꯨ ꯃꯗꯣ ꯍꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯖꯕꯁꯦ ꯍꯦꯛꯇꯃꯛ ꯌꯥꯗꯦ, ꯃꯁꯥ ꯈꯪꯗꯅ ꯍꯥꯏꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯗ ꯏꯉꯦꯂꯩꯒꯤ ꯃꯃꯥꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯉꯦꯂꯩꯗ ꯆꯩꯔꯤ꯫ ꯏꯉꯦꯂꯩ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯉꯦꯂꯩꯒꯤ ꯃꯃꯥꯅ ꯈꯜꯂꯤ, ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯁꯥꯗꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯅꯝꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯉꯦꯂꯩꯒꯤ ꯃꯃꯥꯅ ꯍꯥꯟꯅ ꯇꯥꯟꯅꯕ ꯃꯥꯏꯕꯤꯗꯨ ꯀꯌꯥ ꯏꯀꯥꯟ ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕꯤꯗ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯈꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯏꯉꯦꯂꯩꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯉꯦꯂꯩꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤꯕ ꯂꯩ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩꯅ ꯃꯗꯣ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ, ꯃꯗꯣ ꯕꯨꯕꯣꯜꯅꯤ꯫ ꯕꯨꯕꯣꯜꯅꯁꯨ ꯏꯉꯦꯂꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯨꯕꯣꯜꯗꯤ ꯂꯥꯏ ꯇꯤꯟꯕꯨ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯁꯛꯅꯤ꯫ ꯏꯉꯦꯂꯩꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯁꯣꯛꯄ ꯄꯟꯕ ꯅꯪꯂꯤꯕꯁꯤꯡ ꯑꯁꯦ ꯕꯨꯕꯣꯜꯅ ꯃꯗꯣ ꯃꯍꯥꯛꯅ ꯉꯥꯡꯕ ꯁꯛꯄꯗ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯏ꯫
ꯏꯪꯉꯦꯂꯩꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯁꯦ ꯕꯨꯕꯣꯜꯅ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯨꯕꯣꯜ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕꯨꯕꯣꯜꯅ ꯏꯪꯉꯦꯂꯩꯗ ꯍꯥꯏꯔꯤ꯫ ꯃꯇꯝꯗꯨ ꯕꯨꯕꯣꯜ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯕꯨꯕꯣꯜꯅ ꯆꯠꯂꯝꯗꯥꯏꯗ ꯏꯪꯉꯦꯂꯩꯗ "ꯅꯍꯥꯛ ꯃꯤꯒ ꯈꯠꯅꯒꯅꯨ, ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯒꯅꯨ, ꯅꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟ ꯆꯠꯂꯨ, ꯑꯩꯅ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯪꯉꯦꯂꯩꯁꯨ ꯕꯨꯕꯣꯜꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯨꯕꯣꯜꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ꯫ ꯏꯪꯉꯦꯂꯩ ꯕꯨꯕꯣꯜ ꯂꯩꯇ꯭ꯔꯕꯗ ꯃꯁꯥꯗꯣ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯖꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯤꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯕꯨꯕꯣꯜꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯈꯤꯕ ꯑꯃꯗꯤ ꯕꯨꯕꯣꯜꯅ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯠꯇꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯪꯉꯦꯂꯩ ꯃꯍꯥꯛꯀ ꯌꯦꯛꯅꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯪꯉꯦꯂꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯪꯉꯦꯂꯩꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯏꯔꯦꯡꯅ ꯏꯪꯉꯦꯂꯩꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯐꯥꯔꯒ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯠꯇꯅ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯇꯝꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯪꯉꯦꯂꯩꯒꯤꯗꯤ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯆꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯀꯣꯏꯔꯦꯡꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯨꯀꯟ ꯄꯥꯡꯒꯟꯖꯗꯕ ꯑꯗꯨꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅ "ꯀꯔꯤꯁꯨ ꯇꯧꯔꯨꯔꯅꯨ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯅꯨ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯉꯥꯡꯗꯨꯅ ꯆꯩꯔꯨꯔꯅꯨ, ꯊꯦꯝ ꯅꯧꯗꯨꯅ ꯊꯝꯂꯒ ꯕꯨꯕꯣꯜ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔꯁꯤ, ꯕꯨꯕꯣꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯕꯥꯅꯤ ꯀꯣꯛ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯎ" ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯥꯁ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯂꯧꯕꯨꯛꯀꯤ ꯆꯤꯗꯥꯏ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯏꯪꯉꯦꯂꯩꯁꯤ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯑꯗꯣ ꯀꯔꯤꯅꯣ ꯃꯌꯥꯝ ꯀꯣꯛꯑꯝꯗꯗꯤ ꯈꯟꯅꯁꯤꯗ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯌꯥꯜꯅ "ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯃꯥꯅ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯅ "ꯀꯥꯟꯅꯔꯣꯏꯗ, ꯃꯥꯗꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯆꯦꯟꯕꯅꯤ. ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯅꯃꯛ ꯈꯪꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯦꯛ ꯐꯥꯔꯨꯕꯗ ꯂꯥꯏ ꯇꯤꯟꯒ ꯊꯥꯖꯤꯜꯂꯛꯇꯅ ꯏꯕ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯉꯣꯏꯗꯣꯔꯤꯕꯖꯥꯠꯅꯤꯍꯩ, ꯃꯥꯏꯕꯤꯒ ꯑꯣꯏꯁꯜꯂꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯝꯕꯅ "ꯍꯩ, ꯃꯥꯅ ꯉꯝꯕꯗꯨ ꯀꯔꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯗꯕꯅꯤꯅꯦ. ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏꯗꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ. ꯀꯅꯥꯅ ꯈꯪꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯗꯨ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯗꯨ ꯎꯍꯧꯋꯤꯗꯅ." ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯔꯛꯄꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯌꯥꯔꯦꯁꯦ, ꯑꯣꯏꯒꯗꯕ ꯑꯝꯇ ꯉꯥꯡꯉꯗꯤ. ꯑꯩ ꯏꯪꯉꯦꯂꯩꯗ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯒꯅꯤ. ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯔꯒꯗꯕꯅꯤ. ꯑꯗꯣ ꯐꯥꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯁꯨ ꯌꯥꯎꯁꯤ. ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯃꯥꯒꯤ ꯕꯨꯕꯣꯜ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ? ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯋꯥ ꯂꯥꯎꯒꯅꯨꯀꯣ." ꯑꯗꯨꯝꯅ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯄꯗ ꯇꯌꯥꯜ, ꯁꯨꯗꯦꯁ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ "ꯌꯥꯏ, ꯐꯥꯁꯤ. ꯏꯪꯉꯦꯂꯩ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯕꯨ ꯐꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯗꯨꯅ ꯀꯟꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯏꯪꯉꯦꯂꯩꯕꯨ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯪꯉꯦꯂꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯏꯪꯉꯦꯂꯩ ꯃꯁꯥꯗꯣ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯩ, ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯁꯛꯇꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯎꯔꯛꯄꯗ ꯏꯪꯉꯦꯂꯩ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯛꯂꯤ꯫
ꯃꯌꯥꯝꯅ ꯂꯥꯛꯅꯔꯤꯕ ꯐꯥꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯆꯧꯕ ꯑꯔꯨꯝꯕ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯣꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯉꯦꯂꯩ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯒꯤ ꯃꯥꯅ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯏꯉꯦꯂꯩ, ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯋꯥꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯀꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯉꯦꯂꯩ ꯃꯍꯥꯛ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯉꯦꯂꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯉꯦꯂꯩꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯉꯦꯂꯩꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩꯅ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯉꯦꯂꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯀꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯎꯅ ꯄꯥꯎꯊꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯉꯦꯂꯩꯁꯨ ꯏꯀꯥꯏꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯗ ꯇꯥꯛꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯑꯃꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯇꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯑꯃꯕꯨ ꯍꯔꯥꯁꯃꯦꯟ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏꯉꯦꯂꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯑꯗꯣ ꯏꯀꯥꯏꯔꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨꯃꯛ ꯀꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯏꯉꯦꯂꯩꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯀꯥꯔꯛꯇ꯭ꯔꯕꯅꯤꯅ ꯐꯥꯕꯗꯨ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯉꯦꯂꯩꯒꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯂꯦꯝꯕꯤ ꯅꯦꯛꯇꯨꯅ ꯏꯉꯦꯂꯩꯕꯨ ꯐꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯤꯛꯅꯤꯛ ꯑꯃ ꯁꯤꯟꯒꯅꯤ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃ ꯇꯧꯒꯅꯤ꯫ ꯃꯗꯨꯗꯩꯗꯨꯗ ꯏꯉꯦꯂꯩꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯃꯇꯝꯗ ꯌꯥꯅꯈꯤꯗꯕ ꯁꯥꯎꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯝꯊꯣꯛꯅꯔꯁꯤ, ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯃꯨꯛꯇꯪ ꯅꯈꯣꯏ ꯆꯝꯊꯣꯛꯅꯕꯗꯤ ꯐꯕꯅꯤ ꯍꯥꯏꯔꯗꯨꯅ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯥꯎꯔꯨꯁꯤ ꯍꯥꯏꯗꯨꯅ ꯏꯉꯦꯂꯩꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩ ꯊꯕꯛ ꯑꯗꯣ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯃꯪꯍꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯅꯝꯗꯨꯅ ꯑꯩ ꯌꯥꯎꯗꯣꯏꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯃꯟꯗꯕꯗꯒꯤ ꯏꯉꯦꯂꯩ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯤꯕ ꯆꯥꯛ ꯆꯥꯅꯕ ꯑꯗꯣ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯆꯥꯛ ꯆꯥꯅꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯗ ꯏꯉꯦꯂꯩꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯛꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯏꯉꯦꯂꯩꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯂꯥꯟꯕ ꯂꯩꯔꯕꯁꯨ ꯉꯥꯛꯅꯁꯤ ꯍꯥꯏꯗꯨꯅ ꯆꯝꯊꯣꯛꯅꯔꯤ꯫ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏꯗꯤ ꯃꯅꯨꯡꯗ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯉꯦꯂꯩꯁꯦ ꯃꯈꯣꯏꯒꯤ ꯋꯥꯗ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯍꯔꯥꯎꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯊꯛꯅꯅꯕ ꯍꯩ ꯃꯍꯤꯗ ꯄꯪꯊꯅꯕ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯁꯤꯡ ꯌꯥꯟꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯅꯍꯥꯛ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨ, ꯑꯩ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯏꯉꯦꯂꯩꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯀꯟꯗꯥꯁꯤꯗ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯎꯒꯦ ꯇꯧꯔꯨꯕꯅꯤ, ꯀꯩꯗꯧꯔꯒꯦ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯑꯃꯗꯤ
ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯄꯨ ꯁꯥꯗꯣꯡꯂꯤꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯍꯥꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯏꯉꯦꯂꯩꯒꯤ ꯅꯥꯄ ꯆꯤꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯏꯉꯦꯂꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯉꯦꯂꯩ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯉꯦꯂꯩꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯉꯦꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯔꯤꯅ ꯈꯪꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯉꯦꯂꯩ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ ꯑꯃꯗꯤ ꯇꯌꯥꯜ, ꯁꯨꯗꯦꯁꯅ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩ ꯑꯩ ꯌꯨꯝꯗ ꯍꯜꯂꯦ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯗ ꯅꯪ ꯋꯥꯔꯧꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯌꯥꯝꯅ ꯁꯥꯎꯅ ꯐꯔꯦ ꯐꯔꯦ ꯅꯍꯥꯛ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯉꯦꯂꯩ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯒꯤ ꯃꯐꯝꯗ ꯉꯥꯏꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ, ꯐꯣꯟ ꯉꯥꯏꯇ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯈꯣꯏꯅ ꯁꯤꯜꯂꯨꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯐꯥꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯏꯉꯦꯂꯩꯅ ꯍꯦꯛꯇꯃꯛ ꯈꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯉꯦꯂꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁꯅ ꯈꯪꯂꯤ꯫ ꯏꯉꯦꯂꯩꯗꯤ ꯀꯣꯟꯅ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨ ꯃꯌꯥꯏ ꯑꯁꯦ ꯆꯤꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯋꯥ ꯇꯥꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯃꯈꯣꯏꯒ ꯋꯥ ꯇꯥꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ, ꯑꯣꯖꯥꯃꯥꯏꯕ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯏꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯁꯥꯗꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯒꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯠꯆꯒꯅꯤ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯁꯥꯗ, ꯃꯍꯥꯛꯀꯤ ꯃꯄꯣꯛꯇ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯈꯣꯏꯅ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯁꯥꯎꯝ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯗꯨ ꯂꯥꯏ ꯅꯝꯁꯤꯟꯕ ꯀꯧꯏ꯫ ꯂꯥꯏ ꯅꯝꯁꯤꯟꯕ ꯑꯔꯥꯏꯕꯒꯤ ꯊꯕꯛ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯏꯔꯦꯡꯅ ꯁꯦ ꯑꯣꯖꯥꯃꯥꯏꯕ, ꯁꯤꯅ ꯈꯔ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ 500 ꯆꯠꯄꯤ ꯕꯟꯗꯜ ꯑꯃ ꯇꯣꯛ ꯂꯥꯎꯅ ꯊꯥꯗꯔꯨꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯗꯣ ꯃꯕꯨꯛꯅꯤꯡ ꯈꯪꯑꯣꯟ ꯑꯣꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯏꯕꯨꯡꯉꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯗꯩꯗꯨꯗ ꯅꯈꯣꯏꯅ ꯃꯁꯤꯗ ꯊꯧꯅꯥ ꯂꯩꯕ ꯑꯃꯁꯨ ꯆꯪꯏ꯫ ꯁꯨꯝꯗꯧꯔꯁꯤ, ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤ ꯃꯁꯤꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯀꯧꯕ꯭ꯔꯨꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯃꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯇꯨꯅ ꯀꯧꯕ꯭ꯔꯨꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯆꯠꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯏꯉꯦꯂꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯈꯤꯒꯅꯤ꯫ ꯃꯗꯣ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯅꯗꯅꯕ ꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯅ
ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯣ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯍꯟꯈ꯭ꯔꯒꯗꯕꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯏꯔꯦꯡ ꯊꯣꯝꯕ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯅꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯊꯕꯛꯇꯨ ꯉꯁꯤꯗꯒꯤ ꯍꯧꯕꯤꯔꯣ ꯏꯪꯉꯦꯂꯩꯁꯦ ꯑꯩꯈꯣꯏ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯈꯣꯏ ꯀ꯭ꯋꯥꯛ ꯍꯥꯏꯗꯅ ꯎꯆꯦꯛ ꯑꯃ ꯂꯩꯕꯗꯨ ꯈꯪꯉꯤꯗꯅ ꯑꯧ ꯈꯪꯉꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯗꯨ ꯅꯈꯣꯏꯅ ꯄꯥꯝꯕꯩ ꯑꯃ ꯍꯦꯛꯇꯃꯛ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨꯕꯨ ꯐꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯑꯩꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯁꯣꯟꯗꯨꯅ ꯍꯤꯡꯅ ꯊꯕꯛ ꯁꯦꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯪꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯌꯥꯜꯂꯨꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯪꯂꯔꯣꯏ ꯑꯗꯨꯗꯨꯒꯅꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯇꯨꯅ ꯅꯈꯣꯏꯅꯅꯦ ꯏꯪꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯔꯛꯀꯗꯕꯅꯤ ꯁꯝꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯝꯈ꯭ꯔꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯂꯨꯔꯤꯕꯗꯤ ꯀ꯭ꯋꯥꯛ ꯑꯗꯨꯅꯤ ꯀ꯭ꯋꯥꯛꯇꯨꯕꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯩ ꯑꯄꯪꯕꯁꯤꯡꯁꯤꯗꯤ ꯄꯩꯁꯥꯗ ꯄꯤꯌꯨꯅꯦ ꯑꯩꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯥꯏ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯤ ꯈꯔ ꯆꯪꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯏꯔꯦꯡꯅ ꯑꯣꯖꯥ ꯃꯥꯏꯕ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯄꯤꯊꯣꯛꯆꯔꯝꯂꯒꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯑꯗꯣ ꯂꯧꯖꯔꯔꯒꯦ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯠꯇꯨꯅ ꯏꯪꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯌꯥꯟꯁꯤꯜꯂꯨꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯌꯥꯗꯨꯅ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 5,000 ꯄꯤꯔꯛꯂꯣ ꯑꯗꯨꯗꯨꯒ ꯀ꯭ꯋꯥꯛ ꯑꯗꯣ ꯑꯩꯅ ꯄꯨꯕꯤꯔꯛꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯏꯔꯦꯡꯅ ꯄꯩꯁꯥ ꯁꯨꯅꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯖꯔꯒꯦ ꯍꯥꯏꯔꯗꯨꯅ ꯂꯨꯄꯥ 2,000 ꯍꯥꯟꯅ ꯄꯤꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯏꯔꯦꯡ ꯊꯣꯝꯕ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯄꯨꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯌꯥꯗꯣꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯗꯣꯅ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯁꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯣ ꯄꯤꯔꯛꯂꯤ ꯀ꯭ꯋꯥꯛ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯀ꯭ꯋꯥꯛ ꯑꯁꯤꯗꯤ ꯍꯤꯡꯂꯤꯕꯁꯤꯗꯤ ꯍꯥꯏꯔꯛꯄꯗ ꯀ꯭ꯋꯥꯛ ꯑꯁꯤ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯑꯗꯨꯗ ꯃꯊꯕꯥꯛ ꯑꯁꯤ ꯅꯈꯣꯏꯅ ꯊꯥꯡꯅꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯅꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯒꯥꯏꯔꯒ ꯏ ꯑꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯏꯪꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯌꯥꯜꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝꯗꯨ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯊꯦꯡꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯖꯒꯥ ꯑꯃꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯏꯔꯦꯡ ꯇꯌꯥꯜ ꯁꯨꯗꯦꯁ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯏꯪꯉꯦꯂꯩꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀ꯭ꯋꯥꯛ ꯑꯗꯣ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯕ꯭ꯂꯦꯗ ꯑꯃꯅ ꯃꯊꯕꯥꯛ ꯑꯗꯣ ꯍꯤꯡꯅ ꯂꯦꯟꯈꯥꯏꯔꯤ ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯅꯥꯃꯟꯈ꯭ꯔꯕꯗꯨꯅ ꯐ꯭ꯔꯪ ꯆꯣꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯕꯥꯛ ꯑꯗꯣ ꯁꯦꯒꯥꯏꯕ ꯂꯣꯏꯔꯕꯗ ꯏꯪꯉꯦꯂꯩꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯪꯉꯦꯂꯩ ꯇꯨꯝꯂꯝꯕ ꯑꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯑꯁꯣꯛꯄꯗꯅ ꯄꯤꯛ ꯊꯜꯂꯕꯒꯨꯝ ꯆꯩꯅꯥꯈꯣꯜ ꯌꯥꯝꯅ ꯐꯪꯂꯤ ꯑꯗꯨꯒꯏꯍꯩ ꯍꯩꯅꯗꯕ ꯃꯁꯥꯗꯣ ꯊꯨꯛ ꯂꯥꯎꯕ ꯑꯣꯅꯤꯡ ꯁꯥꯎꯅꯤꯡ ꯇꯧꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯪꯉꯦꯂꯩꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯒ ꯍꯪꯆꯤꯠ ꯉꯥꯛꯇ ꯂꯥꯡꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯪꯉꯦꯂꯩ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯪꯉꯦꯂꯩꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃ ꯏꯁꯥ ꯁꯥꯅ ꯐꯪꯂꯛꯈꯤ ꯍꯥꯏꯔꯤꯕ ꯑꯁꯥꯕ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯂꯛꯄꯗ ꯏꯪꯉꯦꯂꯩ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯪꯉꯦꯂꯩꯒꯤ ꯃꯅꯥꯀꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯪꯉꯦꯂꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯏꯪꯉꯦꯂꯩꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯇꯞꯅ ꯐꯈꯤꯕꯗꯒꯤꯗꯤ ꯏꯪꯉꯦꯂꯩ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯪꯉꯦꯂꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ
ꯏꯉꯦꯂꯩ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒ ꯎꯅꯔꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨ ꯁꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯗꯨ ꯁꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯂꯣꯏ꯫ ꯃꯥꯒꯤ ꯂꯥꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯗꯅ ꯃꯍꯥꯛꯀꯤ ꯃꯍꯨꯝ ꯃꯌꯥꯏ ꯁꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯉꯦꯂꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯥꯏꯗꯣꯡꯂꯤꯕ ꯄꯥꯟꯊꯣꯏꯕꯤ ꯑꯁꯦ ꯁꯠꯈ꯭ꯔꯒꯅꯤ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯕꯤꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯉꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯉꯛꯇ꯭ꯔꯕꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯐꯥꯔꯨꯕ ꯌꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯤꯔꯨꯒꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗꯒꯤ ꯃꯉꯣꯟꯗ ꯀꯥꯏꯗꯣꯡꯂꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯆꯠꯈ꯭ꯔꯤ꯫ ꯏꯉꯦꯂꯩ ꯍꯧꯖꯤꯛ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯄꯨꯡ ꯌꯦꯡꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯪꯂꯨꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯪꯐꯝ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯔꯦꯡꯅ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯌꯨꯝ ꯑꯁꯤꯕꯨ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁꯄꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯊꯣꯛꯂꯛꯂꯒ ꯀꯅꯥ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕꯅ ꯏꯉꯦꯂꯩꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯁꯠ ꯀꯣꯟꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯤ ꯃꯅꯨꯡ ꯀꯥꯡꯕꯨꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯆꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯍꯥꯏꯕꯗꯤ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯉꯦꯂꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯏꯉꯦꯂꯩꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯤ꯫ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯏꯉꯦꯂꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯂꯥꯏ ꯑꯗꯨ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯉꯦꯂꯩ ꯏꯁꯤꯁꯤꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯜꯅ ꯄꯨꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯌꯨ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯂꯤꯕꯗꯨ ꯏꯉꯦꯂꯩꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯣꯛ ꯂꯥꯎꯅ ꯁꯤꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗꯒꯤ ꯏꯉꯦꯂꯩꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕꯅ ꯐꯔꯦ, ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯍꯩ, ꯀꯅꯥ ꯀꯅꯥ ꯂꯩ? ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯍꯣꯏ ꯂꯥꯛꯆꯔꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯒꯤ मपाबुंगना अईदी मखोय अनि ओरबोय निंगी अदुगा येनखासिदा मोय अनि लुम्मगा लेरमिदना असुमना nganglanga imung lomda adumak changakli thong lonsinkhri matam aduta ingelegi mamana ingelegi mapabungda hauji tawlam libudu kana kanano aduga hauji changlam lebiduna kanano haiduna hangi matam aduta ingelegi mapabungna moy manung kangu gi mine hai hauji changlam brane asumna haibata hoi changla ami aisu koksinga mon basida hakchangam da basida haugattre asumna hairakpada fare mokoi manung kangu gi mine haibani pochai thibi orini aduga mona changudun uhudribudun karigi kanana khangpono lakliba singdu hura ambra karino moina aikoi gi imung changlaga amuk thokhribaduna hura ningai pot leitre dana thokibo oramgani asumna hairaga ingelegi mapabungdo mahakti matomda nokchari asumna tawduna matam mado haukhri haujikti ingelegi masada lai khudinaba yaroriba mahakki masada kaidongliba panthoibi ima do changba yaduduna yena khayengunda
ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯉꯦꯂꯩ ꯃꯁꯥꯗꯣ ꯇꯌꯥꯡ ꯇꯩꯁꯣꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯃꯗꯤ ꯑꯂꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯣ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯗꯨꯀꯥꯟꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯅꯣꯡꯒ ꯆꯨꯕꯒ ꯌꯨꯝꯗꯩ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯅꯗꯕ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯠꯇꯕ ꯑꯇꯩ ꯊꯕꯛꯁꯤꯡꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯅꯗꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤꯗꯤ ꯏꯉꯦꯂꯩꯒꯤ ꯊꯣꯡꯒꯥꯜꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯏꯉꯦꯂꯩ ꯊꯣꯛꯂꯛꯄ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯨꯝꯂꯛꯂꯤꯕꯁꯤ ꯉꯁꯤ 5-6ꯅꯤ ꯁꯨꯖꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯉꯦꯂꯩ ꯁꯥꯇꯤꯜ ꯑꯃ ꯇꯨꯞꯇꯨꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡꯅ "ꯍꯩ, ꯑꯥꯗ ꯂꯥꯛꯑꯦ ꯇꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯠ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯑꯩ ꯃꯇꯥꯎ, ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ, ꯆꯠꯂꯣ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯨꯗꯦꯁ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯇꯌꯥꯜ ꯐꯟ ꯀꯨꯝꯊꯗꯨꯅ ꯏꯉꯦꯂꯩꯗ "ꯏꯉꯦꯂꯩ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯍꯥꯟ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯅꯪ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯏꯉꯦꯂꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯏꯉꯦꯂꯩꯅ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯜꯅ "ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯉꯦꯂꯩꯒꯤ ꯃꯈꯨꯠ ꯐꯥꯈ꯭ꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯁꯨꯗꯦꯁ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯏꯉꯦꯂꯩꯕꯨ ꯑꯗꯨꯃꯛ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯤ꯫ ꯅꯣꯡꯒ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒ ꯀꯌꯥ ꯊꯣꯛꯅꯗꯕ ꯏꯂꯠ ꯂꯠꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯉꯦꯂꯩ ꯄꯨꯈꯤꯕꯗꯣ ꯀꯅꯥꯅꯁꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯏꯉꯦꯂꯩꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯣ ꯏꯉꯦꯂꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯈꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯃꯥꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯀꯞꯆꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯏꯉꯦꯂꯩꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯁꯤꯡꯗꯁꯨ ꯇꯥꯛꯇꯨꯅ ꯏꯉꯦꯂꯩꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 9-10 ꯁꯨꯔꯦ ꯏꯉꯦꯂꯩ ꯐꯪꯂꯛꯇ꯭ꯔꯤꯕꯁꯤ꯫ ꯏꯉꯦꯂꯩ ꯍꯧꯖꯤꯛꯇꯤ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯔꯤꯅ ꯏꯉꯦꯂꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯏꯉꯦꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛꯁꯨ ꯆꯤꯡꯅꯨꯡ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯆꯤꯡꯂꯦꯝꯕꯤ, ꯆꯤꯡꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ "ꯆꯤꯡꯂꯦꯝꯕꯤ, ꯆꯤꯡꯂꯦꯝꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯏꯉꯦꯂꯩ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯅꯪꯗꯤ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ? ꯏꯃꯥꯈꯣꯏꯅ ꯅꯪꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯉꯦꯂꯩꯅ "ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯏꯉꯦꯂꯩ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯉꯦꯂꯩ "ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯔꯝꯂꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯃꯃꯥꯍꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯉꯦꯂꯩ ꯂꯥꯛꯂꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒ ꯑꯩꯒ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯣ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ, ꯅꯪꯒꯤꯗꯣ ꯃꯪꯅꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯈꯜꯂꯤ ꯏꯉꯦꯂꯩꯗꯣ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯝꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯍꯤꯞꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯉꯦꯂꯩꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯃ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯑꯃꯗꯤ ꯁꯨꯗꯦꯁ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯤꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯃꯌꯨꯝꯗꯒ ꯍꯟꯖꯤꯟꯕ ꯅꯠꯇꯦ, ꯉꯥꯎꯅ ꯐꯩꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤ ꯂꯩꯀꯥꯏ ꯑꯃꯗ ꯏꯁꯩ ꯇꯧꯕꯒꯤ ꯏꯁꯩ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕꯒꯅꯦ ꯉꯁꯥꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯗꯅ ꯍꯪꯒꯗꯧꯔꯤꯕ ꯍꯟꯖꯤꯟꯗ꯭ꯔꯕꯗꯤ ꯐꯔꯦꯗꯅ"꯫ ꯊꯣꯝꯕꯅꯁꯨ ꯈꯨꯝꯃꯤ, "ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯇꯜꯂꯦ꯫ ꯊꯦꯡꯉ ꯐꯥꯖꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯡꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯩ ꯇꯧꯏꯕ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯤ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤꯅꯦ ꯌꯨꯝꯗꯨꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ"꯫ ꯇꯌꯥꯜꯅ, "ꯍꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦꯅꯦ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯁꯦ꯫ ꯍꯣꯏ ꯇꯥꯎ, ꯁꯦꯝꯕꯕꯨꯗꯤ ꯁꯦꯝꯃꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯈꯥ ꯇꯝꯅ ꯂꯩꯍꯟꯗꯦꯅꯦ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯥꯏꯟ ꯑꯗꯨꯗ ꯆꯠꯀꯗꯕꯅꯦ ꯍꯥꯏꯗꯅ ꯈꯨꯠꯁꯤ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯦ꯫ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯗꯦꯁꯅ, "ꯍꯩ, ꯋꯥꯊꯤꯗꯣ ꯉꯥꯡ ꯂꯩꯔꯅꯨ꯫ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩꯗꯤ ꯆꯠꯂꯅꯤ꯫ ꯏꯃꯥꯗꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯝꯃꯣꯏꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯃꯥ ꯅꯤꯡꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤꯅꯦ꯫ ꯑꯩ ꯆꯠꯂꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯣ, ꯅꯃꯥꯅ ꯉꯝꯕ ꯅꯪꯗꯤ ꯆꯠꯂꯣ" ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯨꯗꯦꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨ ꯊꯛꯈꯤꯅꯤ, ꯅꯤꯁꯥ ꯄꯥꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯗꯦꯁ ꯃꯃꯥꯅ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ "ꯐꯔꯦ, ꯑꯩꯗꯤ ꯏꯃꯥꯅ ꯉꯥꯏꯔꯒ ꯂꯩꯔꯦ, ꯑꯩ ꯆꯠꯂꯦ" ꯍꯥꯏꯔꯝꯂꯒ ꯁꯨꯗꯦꯁ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯗꯦꯁꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯈꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯅ, "ꯀꯩꯅꯣ ꯑꯁꯤꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯌꯥꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ, "ꯆꯠꯆꯈꯤꯁꯤꯅꯨ ꯀꯩꯅꯣ, ꯇꯣꯉꯥꯟ ꯇꯥꯕ ꯍꯧꯔꯛꯏꯅꯤ"꯫ "ꯍꯩ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ꯫ ꯁꯨꯗꯦꯁꯅ ꯆꯠꯈꯤꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯇꯣꯡꯈ꯭ꯔꯤꯕꯁꯤꯕꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯌꯥꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ, "ꯊꯣꯝꯕ, ꯅꯪꯁꯤꯕꯣ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯟꯗꯛ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨ ꯅꯪ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ, ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯤ ꯑꯦꯗꯤꯛ ꯆꯨꯔꯛꯂꯤꯕ ꯖꯥꯠꯂꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯝꯕꯅ, "ꯍꯩ, ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯗꯦꯁꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯎꯈꯤꯕꯗꯨ ꯐꯤꯖꯣꯜꯗꯨ ꯑꯃꯨꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯏꯉꯦꯂꯩꯗꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯂꯥꯛꯂꯒ ꯍꯥꯠꯂꯔꯦ ꯍꯥꯏꯗꯅ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦ? ꯑꯣ, ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯩꯗꯧꯅꯨꯡꯗ ꯏꯉꯦꯂꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯃꯥꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯀꯤꯕꯅꯤ꯫ ꯑꯀꯤꯕ ꯃꯤꯒꯤ ꯃꯅꯥꯛꯇꯗꯤ ꯂꯥꯏꯁꯨ ꯆꯪꯗꯕꯅꯤ꯫ ꯑꯁ, ꯀꯥꯟꯅꯗꯕꯗ ꯍꯩꯖꯤꯜꯂꯨꯔꯁꯦ"꯫ ꯊꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯌꯥꯜ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯊꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯁꯨꯗꯦꯁꯀꯤ ꯃꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯨꯗꯦꯁ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯗꯦꯁꯅ "ꯀꯅꯥ ꯇꯨꯡꯗ ꯇꯣꯡꯕ ꯖꯥꯠꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠꯅ ꯉꯛꯁꯪ ꯉꯥꯡꯅ ꯏꯂꯪ ꯂꯪꯅ ꯄꯥꯡꯕ, ꯃꯨꯁꯤꯟ ꯃꯨꯕ, ꯃꯁꯝꯅ ꯏꯁꯥꯡ ꯁꯥꯡꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯗꯦꯁ "ꯀꯔꯤꯅꯣ ꯑꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯇꯨꯡꯗꯃꯨꯛ ꯃꯥꯡꯗꯃꯨꯛ ꯌꯦꯡꯗꯨꯅ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯠꯂꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯁꯨꯗꯦꯁꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ꯫ ꯃꯃꯥꯏꯒꯤ ꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯀꯣꯏꯂꯥꯁꯇ ꯁꯤꯠꯄꯒꯤ ꯐꯖꯅ ꯍꯨꯕꯥꯠꯇꯨꯅ ꯏ ꯊꯣꯛꯂꯤ꯫
makokna yeisanbagi su makoksu I thokli aduga mahakki makhut sayeng nakan namam su leithia khibadagi hojikti phathrak tari pungtiek khibagi chena khol mayamduna Sudesh kanna lauri adumna mahanga lauri ngai kanagumba mahakki manakta sangsilakpagi sawum phangbada Sudeshna kanaro aibumta mateng pangbiyo haiduna Sudeshna hairi tanja aduda nupi amagi khonjalna ai nangbu nateng pangba laklibani hairakpada Sudesh swai lawi mahakchu khanglei tariba khonjal ado ingelei gini haibasi matam aduda Sudeshna ingelei ayam lankhre ai nangmoda adugu thabakto ai tawroina khanjabani adubu imanaba ahum aduni yadabadagi ai nisha jasankhibadagi ai tawkhibani ai amalale adumna hairakpada Sudesh ke manakta lepliba nupi aduna hauna noklaga nangi ngasigi numit jawrabani nangonda ina kerag hana aibu ngakpinabagi damakta haijakhiba natro aibu kanbinabagi damakta haijakhibadu nakhona tabi khibro asumna hairakpada Sudesh haijaduna kanaroi khalabra karino kana lauduna kana leibage aibu amukta kanbiyo haiduna kana lauri adumna mahana laurpa matam aduta Sudesh ki makhanau aduta karigumba ama asum jaklauna thinjilai asumna thinjilakpaduta Sudesh laupong khangdana makhanau aduta thinjilariba poratu lokthoknabagi damakta soktaba makhut nam aduna lokthoknaba yamna kana honari adubu mahana pairupadadi ihang hangi karisu leiti matam aduta Sudeshna karino aingoda tawlibasina asumna mahana khallaga maya adu umsinnaba honai adubu ngamlamti hawjik maya manungda insilakliba adunna hawjikti mahak soro honbasu ngamsillaktri soro honba ngamlaktaba aduta Sudesh masa ado humang anapi kangna laimai aduta tharo onduna khangli makhut ki chaina makok ki chaina mamai da khetkhibagi chaina mayamduna mahak che pungau ngauri aduga hawjikna mu soro honba ngamlaktrabani adumna Sudesh to mafam adu makata phrang sungduna siri Sudeshna adumna yamna wana sibadu uraga ingelei hauna nokli masigi matung ingelei mafam marudagi mangkhri mathangi no ngalakpada Sudesh mahak siduna leiramli lambigi accident amata siramle haiduna mayam wa launa rakhi pawadu tabada koireng thomba amadi tayal Sudesh ki mayumda lakhi asumna makhoisu Sudesh ki mathau mangam pangthokpa loinamak yauki matam aduta thombana koireng amadi tayalda aina ngarang haidra Sudesh ki gari maningda kanagumbi ama tongkhi haidana asumna hairakpada tayalna magi matam joroktuna asibigi laina mahaku inariba oiramgani aikoidi pap leibanina uba phangjaudre thombadi pap leitabani uridina semamta laiga se asumna hairakpada thombana tanindeko aina mitalai ubage wanati magi maninga tongkhibado ingeleiga song sada manai adumna hairakpada koirengna thombada khupakna setlang thai aduga kayunangna adu mamindu palaiduba ha hojingne mabu yamna kana thibani mai mathaga palakpa yabanti asumna hairakpada mayam su tumin lei asumna tawduna Sudesh ki mathau mangam pangthokpa pungloi loikhrabada koireng thompa amadi tayal makhoisu mayumda hanakhri somdana kamdauri chinglembi ingelegi mayumda laktuna ingelegi mama mapada ngarang mahaki masanupi na mahapu kauthoklami adugadi aina su mahakpu yamna kanna khamna ba honabani aduga mahakti adumak mangkhre haiduna pau tamli aduga ingelegi mama mapada ingeleina karigumba khara hainingba mali haiduna sutamli matam aduda ingelegi mama amadi mapabungna aikhoigi manglanadi laktriba karino haiduna yamna kanna kapsarakli masigi matung hojikti chinglembisu mayum lomda hankraki haiduna torokpada ingelegi mamana chak charaga hankhro hairi adubu chinglemina yaramdi adubu yamna kanna ingelegi mamana haijabadagi chinglembisu hoi haiduna yari chinglembina adumna yarakpaduta ingelegi mamaga mapagana yamna kanna insang thong thaganaba chai sing thonganaba honakri sum leibuto hanajaduna chinglembi ingelegi kala sangakli aduga
ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯕꯣꯏ ꯀꯣꯂꯣꯝꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯑꯊꯥꯕ ꯕꯣꯏ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯨꯗ ꯏꯔꯝꯂꯤꯕꯁꯤ ꯏꯉꯦꯂꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯂꯤ, ꯍꯥꯏꯕꯗꯤ ꯃꯗꯣ ꯗꯥꯏꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯑꯁꯨꯝ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯅ ꯏꯔꯝꯕ ꯗꯥꯏꯔꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯦꯛ ꯈꯔꯗꯒꯤꯗꯤ ꯑꯗꯨꯃꯛ ꯏꯔꯝꯗ꯭ꯔꯤ꯫ ꯃꯁꯤ ꯏꯉꯦꯂꯩꯅ ꯃꯥꯡꯈꯤꯕꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯕꯨꯕꯣꯜꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯔꯝꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯕꯣꯏ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯗꯥꯏꯔꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯟꯅ ꯂꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯂꯤ, ꯃꯗꯨꯗꯤ ꯏꯉꯦꯂꯩꯒꯤ ꯃꯅꯥꯀꯣꯡꯗ ꯃꯉꯣꯟꯗ ꯊꯥꯗꯣꯡꯂꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯇꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯁꯨ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯂꯕꯗ ꯆꯤꯡꯂꯦꯝꯕꯤ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯀꯣꯏꯔꯦꯡ, ꯊꯣꯝꯕ, ꯇꯌꯥꯜ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯨꯗꯦꯁꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯀꯤꯕꯗꯤ ꯈꯔ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯂꯝꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯨꯗꯦꯁꯀꯤ ꯃꯌꯨꯝꯗ ꯀꯣꯏꯔꯦꯡ, ꯊꯣꯝꯕ ꯑꯃꯗꯤ ꯇꯌꯥꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯗꯨꯒ ꯅꯝꯊꯤꯕ ꯃꯅꯝ ꯈꯔ ꯅꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯝꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯁꯨꯗꯦꯁꯀꯤ ꯃꯄꯥꯕꯨꯡ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯗꯦꯁꯀꯤ ꯃꯌꯥꯝꯕꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯝꯕꯅ "ꯇꯥꯃꯣ, ꯀꯩ ꯂꯩꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯗꯨꯗ ꯁꯨꯗꯦꯁꯀꯤ ꯃꯌꯥꯝꯕ ꯑꯗꯨꯅ "ꯍꯩ, ꯏꯕꯥꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯃꯤꯟꯅꯔꯨꯁꯤ, ꯑꯊꯨꯕꯅꯤ, ꯃꯌꯥꯝ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯀꯩꯅꯣꯝ ꯋꯥꯠꯂꯝꯂꯦ, ꯅꯪ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯎ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯝꯕꯅ "ꯍꯣꯏ ꯇꯥꯃꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯝꯕꯗꯣ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯗꯦꯁꯀꯤ ꯃꯌꯥꯝꯕꯗꯣ ꯇꯣꯡꯂꯛꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, "ꯀꯔꯤꯅꯣ, ꯑꯁꯤꯗꯤ ꯊꯣꯝꯕꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯌꯥꯝꯅ "ꯊꯣꯝꯕ ꯑꯁꯤꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯅ "ꯈꯪꯗꯦ, ꯃꯁꯤꯒꯤ ꯃꯤꯁꯦ ꯃꯀꯣꯛ ꯑꯃꯨꯛꯃꯨꯛ ꯆꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯊꯣꯝꯕ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯅ "ꯇꯥꯃꯣ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯧꯒꯗꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯗꯦꯁꯀꯤ ꯃꯌꯥꯝꯕ ꯑꯗꯨꯅ "ꯊꯧꯒ ꯊꯧꯅꯦ, ꯃꯐꯝꯗꯣ ꯑꯩ ꯇꯥꯛꯀꯦꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯝꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯔꯤ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯝꯕ ꯂꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯊꯧꯗ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕꯅ "ꯇꯥꯃꯣ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯧꯔꯛꯂꯤꯕꯁꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯣꯡꯂꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯊꯣꯝꯕ ꯒꯥꯔꯤ ꯑꯗꯨ ꯈꯝꯈꯥꯝ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯅ "ꯍꯧꯖꯤꯛꯀꯤꯗꯨ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯝꯕ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯏꯂꯨꯝ ꯂꯨꯝꯊꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯉꯦꯂꯩꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ, ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯈꯗꯥꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯦꯠꯊꯔꯤ꯫ ꯁꯛꯇꯝ ꯑꯗꯣ ꯃꯈꯣꯏꯅ ꯏꯉꯦꯂꯩꯗ ꯐꯨ ꯆꯩꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯃꯛꯅꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕ ꯒꯥꯔꯤ ꯑꯗꯣ
ꯃꯊꯪ ꯒꯤꯌꯥꯔ ꯄꯥꯟꯈꯠꯇꯨꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯗ ꯑꯔꯣꯏꯕꯤꯗ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯗꯣ ꯏꯪꯉꯦꯂꯩꯕꯨ ꯂꯩꯍꯧꯅꯕꯅꯤ ꯊꯣꯝꯕ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯇꯧꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯆꯥꯎꯔꯕ ꯂꯨꯂꯔ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯀꯥꯏꯔꯤ ꯑꯗꯨꯒ ꯊꯣꯝꯕꯁꯨ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯊꯦꯛꯂꯒ ꯆꯤꯡꯊꯠꯈꯤꯕꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯠꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯁꯨ ꯂꯣꯏꯅꯃꯛ ꯇꯦꯛꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯇꯦꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯪꯉꯦꯂꯩꯕꯨ ꯎꯈꯤ ꯏꯪꯉꯦꯂꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯣꯝꯕ ꯏꯪꯉꯦꯂꯩ ꯍꯥꯏꯗꯨꯅ ꯀꯧꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯪꯉꯦꯂꯩ ꯍꯧꯅ ꯅꯣꯛꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯊꯣꯝꯕꯁꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯏꯪꯉꯦꯂꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯇꯧꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤꯕ ꯑꯃꯥꯏꯕ ꯌꯥꯗꯣꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯗꯣꯅ ꯆꯨꯝꯃꯤ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤ ꯃꯗꯣ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯥꯕꯤꯔꯒꯦ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯥꯕꯤꯈꯤ ꯑꯁꯨꯝꯅ ꯖꯟꯇ꯭ꯔ ꯁꯥꯈꯤꯕꯗꯒꯤꯗꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯏꯪꯉꯦꯂꯩꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯖꯟꯇ꯭ꯔꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤ ꯃꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯖꯟꯇ꯭ꯔꯗꯣ ꯂꯧꯊꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯥꯅꯁꯨ ꯉꯝꯃꯣꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯕꯨꯕꯣꯜꯁꯨ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯏꯪꯉꯦꯂꯩꯒꯤ ꯄꯥꯎ ꯇꯥꯕꯗ ꯕꯨꯕꯣꯜ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯏꯪꯉꯦꯂꯩꯅ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯕꯣꯜ ꯋꯥ ꯇꯥꯅꯔꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯂꯒ ꯃꯈꯣꯏꯕు ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯃꯤꯡꯗ ꯐꯨꯕ ꯆꯩꯕ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯣ ꯊꯥꯗꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯌꯥꯠꯄ ꯂꯣꯏꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯨꯕꯣꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯕꯨ ꯎꯕꯗꯒꯤ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯪꯉꯦꯂꯩ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯀꯥꯎꯗꯨꯅ ꯊꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯄꯗ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯕꯨꯕꯣꯜꯅ ꯍꯥꯟꯅ ꯅꯦꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯄꯣꯠ ꯃꯨꯟꯒꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯅ ꯍꯩ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯍꯩ ꯅꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯄꯔꯞ ꯂꯥꯛꯑꯒ ꯅꯣꯏꯒꯤꯗ ꯐꯨꯒꯗ꯭ꯔꯣ ꯅꯣꯏ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜꯕꯨ ꯇꯞ ꯃꯈꯩ ꯐꯨꯔꯤ ꯑꯁꯨꯝꯅ ꯐꯨꯕꯒꯤ ꯃꯤꯡꯗ ꯖꯟꯇ꯭ꯔ ꯑꯗꯣ ꯊꯥꯗꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯔꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯇꯌꯥꯜ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯉꯪꯉꯪꯅ ꯂꯩꯍꯧꯔꯤ ꯃꯌꯥꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔ ꯑꯗꯣ ꯊꯥꯗꯠꯈꯤꯕꯅ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯕꯣꯜ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯃꯥꯅ ꯀꯝꯗꯧꯅ ꯏꯪꯉꯦꯂꯩꯗꯨ ꯑꯩꯈꯣꯏꯅ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ
Matam aduda makhoi anina lakdam libedo ingelegi mama nubi chinglembi haibeduni aduna mabu soikhona manghandaba yararoi mana karigumba ingele hale haiduna mayamda mathang sandoraklabadi aikhoi ani su awaba tagani haiduna wari sanari madam aduda koirengna phare aikhoi su hananaba torasi matam siamna phatrabani namidang ase thengjalaklei kuina thengna leigumsi hainaraduna makhoi ani mayumda hanaki asomna koireng mayum jongnaba lakpada mahaki mamangda nupi ama tubat samlaga chatkibadu koireng ubadegi gari ato khangkham khami aduga mahakna karino hoji aigi mangda chatkibadu bo ingilegi song sadan ga manaini asomna khalaga gari khamlingai asungda su kamdauri tayal mayum jongnaba gari thorokpada mahaki mamangda masak khangdaba nupi amana gari khamu haduna makut khalakli matam madu tayalna nupi adugi maithong di uburati masam mana punamak mamaida loinamak thadaraga amubo phi ngata makselaga makut khatuna gari khamu haduna torokpada tayal chingnaraduna masik khamlubu yadi haduna yamna thorokli asomna thorokpada nupi aduna masam mana thadokuna mamai aduna musin muraga masa punamak pungka kathikna musin muna tayal gi gari maning aduta yamna tanarakli matam madu tayalna nupi ado lehoribra hanu yengthokubada mahake gari gi hek manak nakna nupi ado chongaduna tanarakpudu ururi madu urubada tayal gari ado yamna thombana thaukiba adugumna gyar mathang pankatuna yamna thorki adupni yamna thorokpa aduta somda dukal amagi mamangda khamlu thamliba sauraba bolero amata gari aduna yanga thauchilaklaga tayalna tungda mu yengmang da mu yeng tawbudu uhodabadegi thomjanduna khudak aduda tayal su masa do pungkai kaiduna saru seyang punamak tietuna khudak aduda thawai manglei matamaruda mayam chensillaktuna tayalda gari kuthongnone adumain thawdi sijaba tabani haiduna saisilli somda koireng su kamdauri mahana hauju ukibadu mahaki wakhalna oira mali aduna ai yumda yamna thuna chalawda pa yadi haiduna gari ado start tawduna yamna gari ado thaurakli matamaduda mahaki bana kongda koireng haiduna kaurakli matamaduda koireng koilei leidu yengi adubu kanasu lairamdi matamaduda koireng kirakladuna mahaki jantra ado madru jelakpadadi jantra adu yauramdri matamaduda koireng na khangle ngasai phuna chainaba thaudok aduta mahaki jantra ado talahore haibasi madu hek khanglakpada koireng pakhat mankibana gari ado yangna asum thaugalakli matamaduda koireng gi matungda nupi amana nokpagi khonjal tarakpada koireng na tung handuna yenglui asuna yenglubada ingelei phamlaga leiramlei mahaki matungi sit aduda ingelei phamlaga leirambaduta koireng kanna lauraga gari ado lekhatpada mahana mamai he leithorokpada mamangda thorokpa chauraba bus amata thomjanmadegi koireng khudak aduda mahaksu mathwai mangli bus adugi chakana mahaki makhwang amadi mahaki makhong potrok launa phaina takkibadagi koireng yamna wada phamaduda leiri tanja aduda ingelei changsilaklaga hauna nokli matam aduda koirengna ingelei haiduna kauramli aduga mahaksu adumak taibang thadokri matau asumna makhoi mamanaba mari punamak hatpa loikrabada ingelei haujiti haraubuna loiri tawudabu mahaki thawai miret adudi lairei bakta changba ngamdri maramdi mahaki mathau mangam kana amatana pangthok pidri masidegi ingelei makhoi gi laikai laktuna mahaki mathau mangam pangthok pidri haiduna tattana mayamda aki akhang nanghanba amati mayam sing aduda kihan khanganuna mahak hauji mira lamba oduna leire haibadu khanghanabagi damakta tamnaba aki akhang piba kayama torokli asama torokpadegi leikai miyam punamaksu ingelei hoi ki thongal phawna chatpa ngamladre haiduna mayam mathang kinabadegi wari narakhi aduga amaiba khomai busu tanari matamaduda amaiba khomaina thawai miret ama leikai asida koja chatura leiri mahaki aningba apamama khanungduna tawribani mahaki apamba se pangthok pikhrabadi karju thudok patroklaroi haiduna mayam punamak aduda hairi matamaduda mayamna adudi mahaki aningba apambado pangthoknasi kari katkadabano haiduna amaba khomaida hanglakpada thawai asina paw phawnaba ngamba amadi mahana hauji karaida leiri haibadu khangtokpa ngamba miyoi ama changani
ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯀꯧꯔꯨꯔꯕꯗꯤ ꯃꯍꯥꯛ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯏꯔꯩꯕꯥꯛ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯗ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯪꯈꯤꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯎꯅꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯒꯦ, ꯃꯍꯥꯛꯄꯨ ꯀꯧꯔꯨꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯇꯝꯂꯩ ꯍꯥꯏꯔꯤꯕ ꯏꯪꯉꯦꯂꯩꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯩ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯪꯉꯦꯂꯩꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕꯅꯤꯅ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯤꯕꯅꯤꯅ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯉꯦꯂꯩꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯅꯁꯨ ꯆꯤꯡꯂꯦꯝꯕꯤꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯪꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯈꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯒꯤ ꯑꯍꯜ ꯂꯃꯟꯗ ꯇꯝꯂꯤ꯫ ꯑꯗꯨꯒ ꯕꯨꯕꯣꯜꯗꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯕꯨꯕꯣꯜꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯥꯛꯂꯒꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯇꯤꯟꯕꯤꯔꯝꯂꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯕꯣꯜ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯇꯧꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯕꯗ ꯑꯃꯥꯏꯕ ꯈꯣꯝꯃꯩꯅ "ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯅꯃꯥꯟꯅꯕꯤ ꯏꯪꯉꯦꯂꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩ, ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤ, ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ, ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯇꯞꯅ ꯅꯥꯟꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯣ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯉꯦꯂꯩꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯅ "ꯍꯥꯏ, ꯀꯗꯥꯏꯋꯥꯏꯗꯅꯤ ꯍꯥꯏ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯪꯉꯦꯂꯩꯅ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗꯣ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯝꯃꯩꯅ "ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯍꯥꯛꯀꯤ ꯅꯊꯧ ꯅꯉꯝ ꯄꯥꯡꯊꯣꯛꯂꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅꯁꯨ ꯏꯪꯉꯦꯂꯩꯗ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯨꯕꯣꯜꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯪꯉꯦꯂꯩꯕꯨ ꯎꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ "ꯏꯪꯉꯦꯂꯩ, ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯔꯝꯗꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯪꯉꯦꯂꯩ ꯀꯞꯂꯒ ꯕꯨꯕꯣꯜꯗ "ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯉꯨꯊꯛꯇ ꯏꯪꯉꯦꯂꯩꯅ ꯀꯦꯟꯈꯤꯕꯒꯨꯝ ꯑꯩꯁꯨ ꯆꯤꯟꯅꯗꯅ ꯑꯗꯨꯃꯛ ꯀꯦꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯏꯪꯉꯦꯂꯩꯗꯣ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯈꯣꯝꯃꯩꯅ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯕꯣꯜ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯏꯪꯉꯦꯂꯩꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯉꯔꯥꯡ ꯏꯪꯉꯦꯂꯩꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯌꯥꯝꯅ ꯁꯨꯛꯄ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯃꯗꯅꯤ꯫ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯪꯉꯦꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯕ ꯏꯪꯉꯦꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯒꯨꯐꯥꯡ ꯆꯟꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯣ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯪꯉꯦꯂꯩꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯪꯉꯦꯂꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯇꯝꯗꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯏꯪꯉꯦꯂꯩꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯆꯤꯡꯂꯦꯝꯕꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯏꯪꯉꯦꯂꯩ ꯑꯗꯣ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯉꯦꯂꯩꯅ "ꯉꯥꯏꯈꯣ ꯏꯇꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯪꯉꯦꯂꯩꯅ ꯆꯤꯡꯂꯦꯝꯕꯤꯗ "ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯄ ꯐꯪꯖꯔꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯍꯥꯛ ꯕꯨꯕꯣꯜꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨ ꯁꯦꯝꯃꯨ ꯍꯥꯏꯔꯝꯂꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ" ꯍꯥꯏꯗꯨꯅ
ꯆꯤꯡꯂꯦꯝꯕꯤꯅ ꯏꯉꯦꯂꯩꯗ ꯍꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯑꯩꯅ ꯕꯨꯕꯣꯜꯗ ꯍꯥꯏꯔꯝꯂꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯔꯝꯂꯒ ꯏꯉꯦꯂꯩ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯉꯦꯂꯩꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯣꯡ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯕꯗꯒꯤ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯁꯨ ꯕꯨꯕꯣꯜꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫